Myanmar gi mipum khudingmak yamdrabada chahi ani military da thabak tawnanaba junta laingak na khangankhre. Myanmar leibaki oina masagi chahi 19 dagi 35 faubagi manungda leiba nupa amade chahi 19 dagi 18 faubagi manungda leiba nupi singna yamdrabada chahi ani di military da thabak tawgadabani haina Myanmar da laingak pairiba military junta na laukthokre. Live min kauba news portal amada phongba pawasina hai Myanmar gi oina hojek mayong nariba yamna tangdu leita da bagi phiba masigi yenglaga amade tongan ba lalalup kaya sibu laksan bada mateng oina bagi damag laibak adugi mipum khudingmang na chahi ani military da thabak tawna bagi warep lawkhibane loina na hojek thengnariba khudong sada ba sigumba mayong narabade makhoi gi thabak tawbagi matamasi chahi manga fawba sangdokpa yai loina na medical profession da lairiba doctor singi oina di yamdrabada chahi ahum military gi thabak tawgadabane Myanmar asi haukiba kumjali singani kunmathoi gi February thadage military junta na laingak paikraba matung tongan ba irang kaya marum mayong na duna lakhibane haukiba kumjali singani kulhumdoi gi October thadage lalolup kaya na maikai kaya dagi landarak tuna takmado gi lanmi kaya marum siba sokpa amade lanmi gi base kaya marum pro democracy fighter singna khudum chansen khiba laikhravane masi haukiba kumjali singamaga chamapan hompugani thoi da thengna khiba Lalaw adugi matungda khwaidagi tamthiba lalaw amani haina lawnare analyst singna phongdorokpagi matungin Myanmar laingak hojek lanmi recruitment tawbada khudongchadaba mayoknare Myanmar gi maraibak maramdam kanbagi thabagasi lanmi khaktagi thawdang natte mipum khudingmangna lawminagadabane maram asina miyamna people's military service law ase mapung phana sagatpi yuhaina military junta gi wangangloi Jo Min Tun na paumi singda phongdokhibane Lo asi haukiba kumjali singani tarada haudokrabaso haujik phawba chanaba ngamdana leiribane lo asigi matungina military service asida changu yadaba miyoi singadu chahi manga phawba kaisum sangda leibagi chairak yauri haire